Ngara nungdan phongkiba pandam pause degi maruoiba pau khara khagasaraka miyamda khudo tamjige kaithel ima sing khongjang sangsingkhrei yum kai amadi nupi angangi sana lupa lepsimba khakki leiba oirabade lengakpa sing sakri degi komtharaklo memba kuki metron singna drone bombing sathaduna misimina yarba fawa lengang otomini laisiliba karigino se minister na athubode excel kholo asigomba thong asi karamba lebakta chanabage haina Koyamang Kaitil imasin na Governor Amadi se Minister Unanaba Kongjang Sangsingkre. Koyamang Kaitil ani karaktagi hauguna imasin na sangsilakiba. Kongjang adu BT Road ki Gambir Singa shopping mapakara helakpada. Police singa mukna duna laksingke. Kongjang adu da saruk yakibi. Koyamang Kaitil ki imara isra memana fongdakibada. International law na fawa yadaba drone bombing sa tharaklaba fawa. Tumina laisiliba se Kuki Meritran Singa Center Amadi se langaka. Kari aromba agenda laibagino. Lenga asina tumini laisiliba asigi wahanto karino. Tamthiraba thong sing asi chatharakpada Central Force na khut handaduna karimata tawba ngamdrabadina chaba tingnabani. Makhoi Manipur dagi halanbikro. State Force mating na nileba nga pangamdrabadi tokpikro. Mahang na makha taraduna. Khulngapa singi kulay fagatuna kauthoklaga Kuki Mentran singna drone dagi bomb thadaduna micham miyam halaklei. Masi faawbada lenga asina tumini laisilabadina chakri konbana kanararoi. Yung kaya amadi nupi angangi sana lupa lepsimba khakki leiba oirabade lengakpa sing chakri degi komtharaklo leire ba micham miyam ga Kuki Mentran singa thengnajarage Kuki Mentran singa chatharakliba drone bombing asise minister amade governor gi bango khakta natena miyam tinba kaithel phawa chatharakloi haininga leite masida natena maite fro ki lining la solga mari leinaba mafam kya da ngasi phawa Kuki singa thukaye khaiba tongduna ka hemba thong kya chathaduna lakli Masimak to the lenga asina tumini laisiliba simak yaningde. Ilang asida laikidraba mamal yamlaba tawaising amo halak laroi. Asibata na mangza bagi thong tahan gano. Micham yamgi punsi hena manglak tringaida. Lenga ngalakopam topa tabok lakwalo. Lamhen tu henba Kuki terrorist sing charak piyo haiki. Governor na Amisa unakre. Manipur Governor Laxman Prasa Acharya na ngachi New Delhi da. Union Home Minister Amisa ga unakre hairi. Governor Laxman Prasa Acharya na ex sa Tagalagpa post amada ngachi New Delhi de leba asigi Union Home Minister Amisa ga una duna wari sakray amaramda thajaba yaba pawgi matung inna Amisa ga unakiba aduda Manipur da hauji oiriba phibamgi matangda khanakki security ki thabak hena kangkhatnaba amadi state chi ki chakwa thorangi matangda chukupna khanakki hairi Manipur da Security Force na anti drone gun sijinanaba thourang leire official Miyam amadi Security Force ki mathakta drone sijinaduna bomb gilanda chatharakiba se terrorism ki thawong ni CM Imphal West ki Kautro area da Kuki Mentran singna tha asigi amada afaba makhal ki drone sijinaduna micham amadi Security Force ki mathakta landarakiba thawdo ki matung Manipur da su Jammu and Kashmir da tawugam Security Force na anti drone gun sijinanaba thourang leire haina awang mathaki official oiba paw aman hairi Amaramda micham yam amadi Security Force ki mathakta drone sijinaduna bomb gilanda chatharakiba se terrorism ki thawong ni hana state minister nongthomba berena phongdokre news tarang nipa na phonglapa paw amagi matung inna awang wathaki official oiba paw gi likhuna amagi matung inna Kuki Mentran singna drone sijinaduna akamamongda landa chatharakraba matung Manipur da multiple anti drone gun sing sijinanaba thourang leire Security Force na anti-drone gun sijinanaba warep lawkibaga loinana masigi ahemba unit sing anti-drone gun Manipur lengang laiduna anawba lalong chathanaba su thourang tawrei tha asigi amada Manipur da ahamba oina Kuki Mentran singna Imphal West ki Kautro amadi Sijam Chirang area da afaba makhalgi drone sing sijinaduna RPG sing thadaduna attack chatharakibani asiguma lalong ama Kuki Mentran singna Border Security Force BSF yauna Security Force singi mathakta satharakpadagi mafam adudagi gari sing handoknaba hotnabada fawba awaba kaya mayoknakibani BSF amasung Manipur Police lariba mafam aduda Kuki Mentran singna drone sijinaduna bomb na landarakhe akhat akham laitana bomb na landarakpa aduda mafam adugi Security Force singna makhoigi gari sing tholoknaba hotnabada khudongchadaba kaya mayoknakhe aduma punumit asigi nungthil pung anirom tabadagi satharakhiba attack adu numidang yausilakpadadi Security Force na Kuki Mentran sing aduga sapchana mayoknaba ngambaga loinana makhoi butak thokpa singamki amadi makhoina sijinaba drone mai pangna phaba ngamki haina Manipur da deploy tawriba Security Force ki makok thongba official amana phongdarakhe
ꯑꯐꯕ ꯃꯈꯜꯒꯤ ꯗ꯭ꯔꯣꯟꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ RPG ꯊꯥꯗꯗꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯇ ꯂꯥꯟꯗꯥ ꯆꯠꯊꯔꯛꯈꯤꯕ ꯊꯧꯑꯣꯡ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀꯤ ꯌꯥꯎꯅ ꯃꯀꯣꯛ ꯊꯣꯡꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯅꯈꯤ꯫ ꯑꯁꯤꯒꯨꯝꯕ ꯐꯤꯚꯝ ꯑꯁꯤ ꯂꯥꯛꯄꯗꯒꯤ ꯏꯟꯗꯤꯌꯥ ꯄꯥꯀꯤꯁꯇꯥꯟ ꯕꯣꯔꯗꯔꯗ ꯇꯧꯕꯒꯨꯝ ꯑꯦꯟꯇꯤ ꯗ꯭ꯔꯣꯟ ꯒꯟ ꯁꯤꯖꯤꯟꯅꯗꯨꯅ ꯃꯥꯌꯣꯛꯅꯅꯕ ꯑꯃꯗꯤ ꯗ꯭ꯔꯣꯟꯁꯤꯡ ꯀꯥꯞꯊꯅꯕ ꯏꯟꯁꯇ꯭ꯔꯛꯁꯟꯁꯨ ꯄꯤꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤ ꯂꯥꯛꯁꯤꯟꯅꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯑꯦꯟꯇꯤ ꯗ꯭ꯔꯣꯟ ꯒꯟ ꯁꯤꯖꯤꯟꯅꯕꯒ ꯂꯣꯏꯅꯅ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯍꯦꯟꯕ ꯑꯦꯟꯇꯤ ꯗ꯭ꯔꯣꯟ ꯒꯟꯁꯤꯡ ꯂꯩꯅꯕ ꯊꯧꯔꯥꯡ ꯇꯧꯔꯦ꯫ ꯑꯦꯟꯇꯤ ꯗ꯭ꯔꯣꯟ ꯒꯟꯁꯤꯡ ꯁ꯭ꯇ꯭ꯔꯥꯇꯦꯖꯤꯀꯦꯜ ꯄꯣꯏꯟꯠꯁꯤꯡ ꯌꯦꯡꯂꯒ ꯂꯥꯞꯅ ꯃꯥꯟꯅꯅ ꯗꯤꯄ꯭ꯂꯣꯏ ꯇꯧꯒꯅꯤ ꯍꯥꯏꯅꯁꯨ ꯑꯣꯐꯤꯁꯤꯌꯦꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯗ꯭ꯔꯣꯟ ꯕꯣꯝ ꯑꯁꯤ ꯂꯥꯟꯗ ꯈꯛꯇ ꯖꯦꯅꯔꯦꯜ ꯋꯦꯔꯐꯤꯌꯔ ꯁꯤꯖꯤꯟꯅꯕꯅꯤ, ꯑꯗꯨꯕꯨ ꯍꯟꯗꯛ ꯃꯅꯤꯄꯨꯔꯗ ꯗ꯭ꯔꯣꯟ ꯕꯣꯝ ꯁꯤꯖꯤꯟꯅꯗꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯑꯃꯗꯤ ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯂꯥꯟꯗꯥ ꯆꯠꯊꯔꯛꯄ ꯑꯁꯤꯅ ꯁ꯭ꯇꯦꯠꯀꯤ ꯂꯣ ꯑꯦꯟꯗ ꯑꯣꯔꯗꯔꯒꯤ ꯐꯤꯚꯝꯗ ꯍꯦꯟꯅ ꯑꯔꯨꯕ ꯑꯣꯏꯍꯜꯂꯦ꯫ ꯗ꯭ꯔꯣꯟ ꯕꯣꯝ ꯁꯤꯖꯤꯟꯅꯕ ꯍꯥꯏꯕꯁꯤ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯕ ꯇꯦꯛꯅꯤꯀꯦꯜ ꯑꯦꯛꯁꯄꯔꯠꯁꯤꯡ ꯌꯥꯎꯗꯅ ꯌꯥꯔꯣꯏ꯫ ꯑꯣꯏꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯑꯣꯊꯣꯔꯤꯇꯤꯅ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯤ꯫ ꯑꯃꯔꯣꯝꯗꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅꯁꯨ ꯑꯉꯝꯕ ꯊꯥꯛꯇ ꯃꯥꯌꯣꯛꯅꯒꯅꯤ ꯍꯥꯏꯅꯁꯨ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯗ꯭ꯔꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯇ ꯂꯥꯟꯗꯥꯔꯛꯀꯗꯧꯔꯦ ꯍꯥꯏꯕ ꯃꯥꯡꯖꯧꯅꯅ ꯈꯪꯍꯧꯗꯕ ꯏꯟꯇꯦꯂꯤꯖꯦꯟꯁ ꯑꯦꯖꯦꯟꯁꯤꯁꯤꯡꯒꯤ ꯑꯁꯣꯟꯕ ꯃꯇꯧꯗ ꯌꯨꯅꯤꯌꯟ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅꯁꯨ ꯅꯨꯡꯅꯥꯡꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯗ꯭ꯔꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯟꯗꯥꯔꯛꯄ ꯑꯗꯨꯗ ꯆꯍꯤ 38ꯗ ꯉꯥꯏꯔꯤꯕꯤ ꯉꯥꯉꯣꯝ ꯆꯨꯔꯕꯂꯥ ꯀꯧꯕꯤ ꯃꯧ ꯑꯃ ꯁꯤꯔꯒ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯆꯍꯤ 9 ꯁꯨꯔꯕꯤ ꯑꯃꯅ ꯃꯈꯨꯠꯇ ꯕꯣꯝꯅ ꯄꯥꯟꯗꯨꯅ ꯁꯣꯛꯈꯤ꯫ ꯂꯣꯏꯅꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯅꯦꯜ ꯀꯌꯥꯁꯨ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯟꯈꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯁꯨ ꯗ꯭ꯔꯣꯟ ꯁꯤꯖꯤꯟꯅꯔꯒ ꯕꯣꯝ ꯊꯥꯗꯗꯨꯅ ꯃꯤꯆꯝ ꯃꯤꯌꯥꯝ ꯑꯃꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥ ꯆꯠꯊꯔꯛꯈꯤꯕ ꯊꯧꯑꯣꯡ ꯑꯁꯤꯃꯛ ꯇꯦꯔꯣꯔꯤꯖꯝꯒꯤ ꯊꯧꯑꯣꯡꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯂꯥꯟꯗꯥ ꯑꯁꯤꯕꯨ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯍꯛꯆꯤꯟꯅ ꯂꯧꯏ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯝ ꯕꯤꯔꯦꯟꯅ ꯃꯍꯥꯛꯀꯤ ꯑꯦꯛꯁꯇ ꯊꯥꯗꯣꯔꯛꯄ ꯋꯥꯔꯣꯜ ꯑꯃꯗ ꯃꯊꯛꯀꯤ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯂꯧꯃꯤꯁꯤꯡꯒꯤ ꯃꯊꯛꯇ ꯇꯦꯔꯣꯔꯤꯖꯝꯒꯤ ꯊꯧꯑꯣꯡꯁꯤꯡ ꯆꯠꯊꯔꯛꯂꯤꯕ ꯑꯁꯤ ꯆꯞ ꯆꯥꯅ ꯃꯥꯌꯣꯛꯅꯒꯅꯤ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅꯁꯨ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯄꯥꯡꯒꯜ ꯁꯥꯒꯠꯄꯤꯅꯕꯁꯨ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯗ꯭ꯔꯣꯟ ꯕꯣꯝꯅ ꯑꯃꯥꯡ ꯑꯇꯥ, ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯍꯟꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯊꯤꯒꯠꯄꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯍꯥꯏꯅꯁꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯁꯦꯟꯇꯔꯅ ꯏꯔꯥꯡ ꯂꯣꯏꯁꯤꯟꯕꯒꯤ ꯃꯍꯨꯠ ꯑꯃꯒ ꯑꯃꯒꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤꯅꯗꯅꯕ ꯑꯔꯣꯟꯕ ꯊꯧꯁꯤꯜ ꯇꯧꯗꯨꯅ ꯂꯩꯔꯦ꯫ MP ꯕꯤꯃꯣꯜ ꯃꯅꯤꯄꯨꯔꯗ ꯊꯥ 13 ꯐꯔꯛꯂꯕ ꯏꯔꯥꯡ ꯑꯁꯤ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯂꯣꯏꯁꯤꯟꯅꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯂꯨꯆꯤꯡꯕ ꯁꯦꯟꯇꯔ ꯂꯩꯉꯥꯛꯅ ꯍꯣꯠꯅꯗꯦ꯫ ꯑꯍꯣꯏꯅꯗꯨꯝ ꯀꯝꯃꯨꯅꯦꯜ ꯑꯃꯒ ꯑꯃꯒꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤꯅꯗꯅꯕ ꯑꯔꯣꯟꯕ ꯊꯧꯁꯤꯜ ꯊꯧꯔꯥꯡ ꯀꯌꯥ ꯇꯧꯗꯨꯅ ꯂꯩꯔꯦ ꯍꯥꯏꯅ ꯏꯅ ꯃꯅꯤꯄꯨꯔ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ MP ꯑꯉꯣꯝꯆꯥ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯃꯣꯗꯤ ꯂꯩꯉꯥꯛꯄꯨ ꯃꯔꯥꯜ ꯁꯤꯈ꯭ꯔꯦ꯫ MP ꯕꯤꯃꯣꯜꯅ ꯃꯍꯥꯛꯀꯤ ꯑꯦꯛꯁꯇ ꯊꯥꯗꯣꯔꯛꯄ ꯋꯥꯔꯣꯜ ꯑꯃꯗ ꯃꯊꯛꯀꯤ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ ꯊꯥ 15 ꯍꯤꯡꯁꯥꯒꯤ ꯊꯧꯗꯣꯛꯁꯤꯡ ꯃꯅꯤꯄꯨꯔꯗ ꯊꯣꯛꯇꯨꯅ ꯂꯩꯔꯤꯕ ꯑꯁꯤꯅ ꯀꯨꯝꯖꯥ 1994ꯒꯤ ꯃꯇꯝ ꯑꯗꯨꯒꯤ ꯄꯥꯔꯇꯤꯁꯟ ꯑꯗꯨ ꯃꯤꯌꯥꯝꯗ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯁꯤꯡꯍꯜꯂꯦ꯫ ꯍꯧꯈꯤꯕ ꯆꯍꯤ 2023ꯒꯤ ꯃꯦ 3ꯗꯒꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯍꯤꯡꯁꯥꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯌꯥ ꯊꯣꯛꯂꯛꯂꯤꯕ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯊꯥ ꯑꯁꯤꯒꯤ ꯑꯃꯗ ꯌꯨꯀ꯭ꯔꯦꯟꯒꯨꯝ ꯂꯝꯗꯝ ꯑꯁꯤꯗ ꯗ꯭ꯔꯣꯟ ꯇꯦꯂꯔ ꯆꯠꯊꯗꯨꯅ ꯕ꯭ꯔꯦꯛ ꯁꯦꯞꯇꯦꯝꯕꯔ ꯑꯃ ꯊꯣꯛꯂꯦ꯫ ꯏꯔꯥꯡ ꯍꯧꯔꯛꯄꯗꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ 60,000 ꯔꯣꯝ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯀꯃꯥꯟ ꯃꯈꯥꯗ ꯗꯤꯄ꯭ꯂꯣꯏ ꯇꯧꯗꯨꯅ ꯊꯝꯂꯕꯁꯨ ꯏꯔꯥꯡ ꯑꯁꯤꯕꯨꯗꯤ ꯂꯥꯛꯁꯤꯟꯗꯨꯅ ꯊꯝꯂꯦ꯫ ꯃꯣꯗꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯕ ꯗꯤꯚꯥꯏꯗ ꯑꯦꯟड ꯔꯨꯜ ꯄꯣꯂꯤꯁꯤ ꯁꯥꯟꯅꯔꯤ ꯍꯥꯏꯅꯁꯨ ꯃꯔꯥꯜ ꯁꯤꯕꯒ ꯂꯣꯏꯅꯅ ꯆꯍꯤ 1.5 ꯐꯥꯔꯛꯂꯕ ꯑꯁꯤ ꯐꯥꯎꯕ ꯀꯔꯤꯒꯤ ꯅꯣꯡꯃꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯇꯕ ꯀꯔꯤꯒꯤꯅꯣ? ꯃꯅꯤꯄꯨꯔ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇꯦꯠ ꯑꯃ ꯅꯠꯇꯕ꯭ꯔꯥ ꯍꯥꯏꯅꯁꯨ ꯍꯪꯂꯤ꯫ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯤꯑꯣꯏ 70,000 ꯍꯦꯟꯕꯅ ꯃꯌꯨꯝ ꯂꯩꯇꯕ ꯃꯤꯑꯣꯏꯁꯤꯡ ꯑꯣꯏꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯈꯪꯕꯤꯌꯨ꯫ ꯍꯤꯡꯁꯥꯒꯤ ꯊꯧꯗꯣꯛ ꯑꯁꯤꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯏꯀꯣꯅꯣꯃꯤꯗ ꯆꯥꯎꯅ ꯁꯣꯊꯍꯟꯕꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝꯒꯤ ꯍꯤꯡꯕꯒꯤ ꯄꯨꯟꯁꯤꯗ ꯆꯥꯎꯅ ꯑꯋꯥ ꯆꯩꯊꯦꯡ ꯄꯤꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯤꯌꯥꯝꯅ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯅꯕ ꯈꯣꯜꯂꯥꯎ ꯂꯧꯕꯤꯌꯨ ꯍꯥꯏꯅꯁꯨ MP ꯑꯉꯣꯝꯆꯥ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫